Russia da COVID-19 की वैक्सीन स्पुतनिक 5 रजिस्टर तौखरे मालेम सिनबा थुंगना खम थेंगना अवाबा ताहलिबा कोविड-19 लाइचेट असे लाक्सिनबा ngambagi matam yoroklabra haibage asauba asapi bo ina Russia da मालेम gi ahan bo ina COVID-19 dagi ngak thoknaba vaccine ama ngasi register taukhre virus hatokpa ngamba antibody marang kaina puthoki hairiba vaccine ase president Vladimir Putin gi machanupi amadasu kaptuna changyeng tauki hairi vaccine register tauba amasung masanupi dasu changyeng taukibagi wafam ase president state official singa unaba amada phongdokhibani aihakna khangba phawbada ngasi ayuk malemda ahan bo ina novel coronavirus infection ngak thoknaba vaccine ama register taukhre vaccine asi fai haiba ningthina khangi maramdi ayhaki ichanopi amasu kapthokhi mahakna test tawbada yauki haina Putin na haike president Vladimir Putin gi machanupi ani leire ing lisingamaga chamapan marfu manga da pokpa Maria amasung ing lisingamaga chamapan marfu taruk da pokpa Katerina ani sigi marakta karamba da vaccine kapkhibano haibadudi khangba ngamdre vaccine gi ahan ba amasung ani suba dose kapa matamda mahak masa khara sagalakhe adubu kaisudi tawkhide mahak hauzik masa nungai na leiri amasung antibody gi chang wangna yauri haina president na machanu pigi maramda haike ing lisingamaga chamapan yankhai tareta malemgi ahanba satellite ama Russia na yamna thajadana launch tawkhiba dugi maming lauraduna Sputnik 5 haina maming thonba vaccine asi tawpham thokpa ahum suba tangka ki clinical test tawdaba maramna WHO World Health Organization yauna maikai kayadagi yamna nungnangba pokle adubu Russia na wafam sing adu thoksadana lakliba October thadagi paksanna vaccine kapthokpa hodringaida ngasi register tawkhibani vaccine asi Gamalaya Research Institute amasung Russian Defense Ministry na khusamnaduna puthokpani mamangda ministry asina thadokhiba warol amada vaccine asi Burdenka Main Military Clinical Hospital da aroiba tangkaki study satharkhiba du tha sigi ahumda loisinki haina phongdokhi study adu da saruk yakhiba pumnamakta vaccine kapthokpana maram oiduna mayek sengna immune kankhalakhi amasung volunteer singda side effect natraga mahusaga manadaba matau amata ukhide haina ministry na haike malemda hogji yamna asa leiba vaccine tarukhak ahum suba tangkaki clinical changyeng tawduna leiringaida Russia na makhoi vaccine register tawbagi wafam laukthorkhibani mayek sengna kanagani haina thajariba amasung kupna study tawriba vaccine singi manungda United Kingdom ge Oxford University na puthokpa Sadox 1 amasung US ge Mardona vaccine yaure Russia gi vaccine aside WHO ge candidate vaccine taruki list asida yaure tawpham thokpa tawdaba maramna malemgi health agency asina Russia gi vaccine asi khudaki oinadi ayaba piba ngamloi daure Russia gi health minister Mikhail Murozko na phongdokhiba matung inna makhoi gi vaccine asigi clinical changyeng sing loikhre haire vaccine asi ihan hana kapthokadoriba sing asi medical worker amasung oza sing ni haina mahakna haike aikoina vaccine asi tangkak naina misam singda sizinaba hauragani ihan hanba maktada thabak maphamda virus senba migan angnaba singda khudong chaba si piningi makhoi si medical worker amasung angang sing yengsiliba oza sing ni haina minister na haike Sputnik 5 vaccine asi clinical test asi haukiba June 19 da volunteer 39 da chathakibani makhoi loinamakta virus ngakthokpa ngamgadaba mawongda immune kankhalakhe ahanba group adu July 15 da discharge tawkhi aduga ani suba group na July 10 da discharge tawkhi hairi civilian singi marakta circulate tawba asi mathang chahi gi January amadagi hogani Gamalaya center asina vaccine asi makal ani thongna puthokli madu amana mahini aduga amana phamjil halaba kangbani hairi Beirut chawna pokhai khibagi matangda miyamna saungaringaida Lebanon gi government resign toukhre Beirut city da misi mina amadi amang ata chawna thokhan khiba pokhai bagi thokdok amasung matung tarakpada miyamna paktaknana asawba ulakhibagi thawong lisang sitna pak sana corruption leirakpadagi ni hairaduna Lebanon gi prime minister na mahaki government resign tawre haina ningthokaba numita laukthokre hokhiba August 3 da Beirut city gi hithangpham amagi warehouse amada matam sangna thamlakhiba tan lising ani henba ammonium nitrate khanghaudana pokhairakhibagi thokdokta yamdrabada miyoi chamaga yankhai humdoi sikhibaga loinana miyoi lising taruk hena asok apan nangkhi thokdok aduda Mediterranean capital asigi pak sauraba saruk sing phibam thina mangta khibaga loinana tha kaya suraklaba leibak asigi political amasung selthumgi crisis hena lusilhankhe ngasi aikoina mangtakpagi masak oiraba thokdok adugi thodang yagadabani haina demand tawriba miyamgi aningba apambagi matung inna government resign tawbagi ware basi lawre haina prime minister Hassan Diab na resignation gi speech ta phongdokhe amaromda Beirut ki hithangphamda thokiba pokhaibagi thokdok aduda leibak asina sizinaba chana thaknaba polam kaya mangta khraba matungda Lebanon da gihugi yamtan lising yankhai World Food Program WFP na tharagani haina leibak pokpa numita United Nation gi report amana phongdokre Lebanon government na hawai changwai gi polam singi stock amata langlamdabadagi WFP na chinjak thabagi thorang lokholakibani lambi gi khudong thiba amada masagi chahi 18 surabi CBSE gi topper Sikhre
Central Board of Secondary Education CBSE Board Exam da chada maudraga nipan phangkhivi Greater Noida dagi Dagri District dagi Sudiksa Bhati ngarang ningthokaba numitta Bulundasar da thokpa lambi gi khudong thiba thogdok amada Leikhidre masagi chahi 18 surabi Sudiksa motorbike accident amada Leikhidabani mahak US ke Massachusetts Bacon College ta entrepreneurship sathanaba lupa crore 3.8 henbagi scholarship ama phanglagadabani Sudiksa bu chahi mari sangba business course amagi damak US University aduda full scholarship pikravani positive oiraba doctor dagi Sandoraktuna atai da sulawnaragle laibak asida nongmagi leptana Sandorakliba covid laina laichet ki manungda Imphal West District ke Pasoi Police ki manung channa laiba awang khunong maning lekai da laiba frontline worker ama Bisnupur District ki manung chanba laima pokpam ge PHC da duty taba doctor ama numit humnirom gi mamang dagi positive oirakpadagi mahaki contact tracing thirubada mahakna pot lairamba dukan phambi ama positive oirakpagi mipainari ngai cherak asida frontline worker oiriba IRB ge personnel amasu August 10 da BRDL Jennings dagi positive oibagi report lakre doctor asigi maming khulem Jaikanta Singh mahak numit khudingi yumdagi duty chatli haire mioi asina khullaikai da natana mafam kaya da koichat chatuna mioi kaya pulamba lai haire maram asina mahakna pulamba mioi kaya paktak nana test tauba mathau tai haire maram asina lainga ki maikai dagi lakhotpam thokpa thabak thoram sing lakhot pinaba wafam thamlakle oirakliba phibam asida awang khunong mopau koba WhatsApp group ki members singna club maira paibi amade kendra asigi MLA Sorok Khaibam Ranjan Masa yaubi duna miyam section na yumdagi mapan thokpi dana lainaba publicity satki amade fire service ki mioi kauduna sanitization pangthoki haire